अहानबद मरुओ पाउसिंग पिजरी मणिपुर की तंपाक बेस तब लालहौब लुफ लेंगाक शांति की वरी साननबगी प्रोसेस तब हौरे हाइना मणिपुर की चीफ मिनिस्टर एन बिरेन PTI दा हौखिब नोमाइजिंग नुमित वीडियो कॉन्फ्रेंसिंग की खुटांग फोंदोखरे Science Education and Scientific Application हाइबसिद awareness program अमा पांगथोखरे अमरी पाव फोंग अमरी संदोकप लेपन मरम ओइदुना मियामद खुदोंग सादब थोअनखिबा अदुगिदमक्ता नुंगाइतब फोंदोकसरी हाइना अमजु अमरी एडिटर्स गिल्स ना फोंदोरगदि Krumjari Mami TV Prime Time News yang tabir pun pamari THOKCHOM da taram loksari hauji pau sandok na pijari Manipur ki tampak te base to wa lalhawul luf amaga lainga ka santi ki wari sanabagi process to wa haure haina Manipur ki chief minister N Birena PTI da haukiba nomaijing numita video conferencing ki khutang na phongdokre adu lalhawul luf adu ki maming matha de phongdokhi de hairi sahi asigi me ahum gi tarik अहुमदगी थोकलिबा कांगलुफ की इरांग असिगी मनुंगदा तंपाकी लालौबुलुफ अमगा शांति की वरी सानबगी थबक चथबा हौरे हाइना लिंगा की माइकेदगी फोंग बलैख्रबने चेरग असिदा मणिपुर की चीफ मिनिस्टर एन बिरेन सिंहा ngarang nungthil pung ani makhai taba matamda indigo flight amada delhi gi damak imphal thadokre hairi chief minister n biren delhi gi damak imphal thadokraba matung india lenga ka santi gi wari sananab gi damakta manipur gi lalhobuluf amagi central committee gi thau puba miyoi taret ayuk ki pung tara mathoi taba matamda delhi gi damakta imphal thadokre haina pau gi source aman hairi Wangkai konsam laikai dagi miyoi amana complaint torkiba wathok oriba Manipur file haina mingthonba larik amabu iriba Assam gi Silchar dagi Pranav Anandas kowa miyoi amana iduna phonglakliba larik asida Manipur gi hauzik oriba irang asigi matangda sumdaba asoiba aranba kaya iriba asigi mathakta Porompat police station na tha asigi kunga manga da FIR amal lokhatkibaga loinana ma ki mathakta register tawduna tijenba haukre hari Pranav Anandas ki mathakta paliba FIR number asida criminal procedure code ki section 158 ki tongan section sigi makada Porompat police na tijenba haubuni hari ngarang aying nungyay pung taragani tuy makhairom tarakpa matamda Kangpokpi district ki Kaithelmanbi police station ki manung chan leiba Aibizang village da kuki militant singna maitei khulda lan tanana ba honarakpada makhoi masel pau phongna dabadagi kuki militant singna kaplakpa nungmei guli na pan medagi kuki gi miyoi ama siri hairi laikhiraba miyoi adu Thangsi village dagi maming Thangjangam hawkip sahi kuntraga nipan apokpa Henkogin hawkip Pawasina haribadi kuki militant singna mitei khul singda landana ba honabada hana lumduna leramba kuki militant singadu maitei khul ngakpa oirbai ningduna nomai kapsin bada laikhidabani hari nakalam rumda haukiba tangkun ge taruki ayuk angan bapung ani makhairom taba matamda Kangpokpi district ki manung chana leiba Ol Kasar road manaki zopi khulda masakhang daba khulai paiba singa kuki militant singa nomai kapna bagi thodokta kuki militant tarit shire kaya amana nanthok tuna chen khre hari loinana sakhang daba khulai paiba sing aduna kuki singna saramba bunker ani thugai khibaga loinana khusu khulai kaya su pukre hari police tagi fanga pau gi matung inadi asigumba khut thokna khre haibagi pau leikhrabasu official oibu pau gi matung inadi kuki militant ama Kangbai sub division gi manung chanba Phaikholun village tagi khopmin thang sehi kunga mathoi apokpa leikhidaba janglem hawkip kowa miyoi ama leikhidabaga loinana Churachandpur district hospital da postmortem tawkhre hari Social media da phone kiba Myanmar gi Sagaing division gi manung chanba Thananda lotuna leiramba People's Liberation Army kharaphaba loinana khutlai phagal e haikiba du luf asiga karigum mari amata leinadi haina aina thingkraba Revolutionary People's Front ki Assistant Secretary Publicity Bangkimna thadrokpa chiron amana hairi chiron asin hai thowong adu India amadi magi huiroi singna lan sandokpa amadi Wesia gi lamdamda lan horiba miyam amadi malem gi miyam da lan uhannaba sinba thawongni
RPF haiba asi Geneva Convention lisima samapan nifuga mapangi Common Article 3 amadi atay niyam khara ngak na satkani haina ing lisima samapan marfudraga taretta sign tawnakiba lamdam asigi amatta ngairaba lalholupni PLA bu miyoibagi hak khongawnaba oina uhannaba haibasi maram sadaba yumpham yaudaba propaganda ni haina hairagli Committee on Tribal Unity Kotu Sadar Hills Manipur lenga ki maikaidagi Kuki Jo area singda law and order ngakpagi thabakta misang mikhai nai na sathare haibagi charge tawraduna national highway singda satharakiba economic blockade ki khongjang matam kharigi oina handok le haina Kotu Sadar Hills na press ta thadorkba cheron amana phongdorali ngarang November ki tarik kunga tareta Manipur lenga ki Joint Secretary DP Laishram Radhakant na thokiba order amada Thawbal District ki SP in charge Sasidanand Soibam MPS bu khangaudana transfer tawkiba aduga Rakesh Balwal IPS puna Thawbal SP oina thajilakpada Thawbal District leiriba luf kayana yaningdaba phongdorli Hiram masigi matangda Thawbal District leiriba Maira Paibi yauna tungan luf yankai gi mihutna khutyek piduna Security Advisor Kuldip Singhada Memorandum Pishinkre Deputy Commissioner Thawalgi Kuthangda ngasi DC Thawal Fishin kiba memorandum aduda pallibadi hauzik oriba Manipur gi irang asida tangdu leitana ingna sikna leijariba district asida miyamga district authority single leinariba afabu mari amadi hiram khudingda tana tiknaraga thabak khudingbak santi oina sangshin minarakli Asumna lakliba mari asida ikhang khangaudana district asida hauzik SP oriba Sasidanand Soibamgi transfer order ikhang khangaudana thoksilakpa asida Thawbal district ki Maira Paibi khudingmakna nungaitaba phongdokchari memorandum asina makhatana hai district asida hanagum ingna chikna santi oina leiminarliba asumna adumak leiminajaningbagi apamba phongdokchabaga loinana thoklakliba order asi lothokpiu Manipur Masana taba atopa SP amalak laga ingna singna leijariba Thawbal district asibu lan haunanaba sinbigano thamanga sudriba SP asibu sinlaga ingna chikna irang amata tawdana law and order maintain tawriba Thawbal district pu mairi chubigano hairaduna tasengna sindaba yade hairagana atopa Manipuri macha ama SP oina thabir u hairi atubada chapchaba paukhum pami miyamna Taning liba paukhum asi taba fangdaba taragadi Maira Paibigi Mihutloi Singh amadi district asigi tungan malup single loinana akanba khongjang kaya sangsilakani hainasu memorandum aduda pali Amaromda Thawbal apun malup ki secretary Akkoijam Jibanna press thokpa cherol amada haujiki state asida oiriba situation asida Thawbal district ki SP ngahak leitana sinba asi maram chade maramaduna haujik leiriba district asigi SP Sasidanand Soibambu district asida asumak thambiu haina Manipur lenga ki puning singsilagli Serona sina makhatana hai haukiba July 10 da Thawbal district ki anauba SP oina lakiba Sasidanand Soibamna district asida police amadi micham miyamgi afabu mari ama sagatuna district asida miyamgi mahausagi punsi hanjilakna na hotnabada asoba thodang lauduna lakli masimangna district asida hauramba akanba ihau kaya district administration amasung SP gi hotnabibadagi public amasung police ki marakta afabu mari ama puraktuna district asigi miyamgi mahausagi punsi adu tapna hanjilakpa matam asida district asida lakpa tha marida ngairiba SP ama kudakta hekta sindok piba haiba asi lenga ki aranba thausil oigani maramaduna Manipur lengakna miyamgi apamba asi khangbiraga SP Thawbal Sasidanand Soibambu mahaki transfer order asi khudakta kakpiu haina chiron asina lenga ki pukning singsilagli The Education Guide Center EGC Thawbal Moijing Sinduna Center asina kunga taretlak suba oida larik fawa mahiroi sing amadi sanaroi sing taramna okpaga loinana Manapiduna pukning thogatpagi thoram ama ngasi Moijing Community Hall pangthokre Larik phaba mahiroi sing amadi lamdam asigi mingchat purakraba sanaroi sing pukning thogatpagi thoram aduda Thawbal Jira Parishad ki Adaksa Hasina Begum EGC Moijing ki President Abdul Razak MM
पंचायत परिषद मणिपुर की प्रेसिडेंट की थौसुपुरीबा लेसांगथेम जिला परिषद के मेंबर MD अब्दुल लातिफ मोइजिंग ग्राम पंचायत की प्रधान MD अब्दुल वारिस EGC के एडवाइजर सुओरिबा DMU इम्फाल की रिटायर्ड प्रोफेसर डॉक्टर MD खैरुद्दीन साहा जामियत उल उलामा मोइजिंग की प्रेसिडेंट मुफ्ती अकबर कासमी कॉमर्स एंड इंडस्ट्रीज डिपार्टमेंट की जॉइंट सेक्रेटरी MD S दौलत खान MCS सोशल वेलफेयर डिपार्टमेंट की चीफ फाइनेंस ऑफिसर MD जर रहमान MFS अमदी MU की असिस्टेंट प्रोफेसर डॉक्टर MD हमीदुर रहमान मथंगसिना अथोई मिथुंगलेन थौरम मपु अमदी अखन्नब मिथुंगलेन चिंग ओइना सलु याकी ngasi थौरम मदुदा मोइजिंग खुंगंगी इस्लामिक एजुकेशन दा हेंडोक थोइदोक लब महिरोई सिंह CBSE बोसेम अमदी कोसेम न लौबा हंदक लाउथोकिबा क्लास 10 अमदी 12 के एग्जाम दा मार्क वांगना फंगदुना पास तौरखरबा महिरोई सिंह UGC न लौबा नेट एग्जाम दा माई पाक्तुना असिस्टेंट प्रोफेसर ओइबे यारबा महिरोई सिंह नीट एग्जाम दा माई पाक्तुना MBBS तमलगदबा महिरोई सिंह तोंगान तोंगान नेशनल अमदी इंटरनेशनल की मसाना सिंह दा मेडल लौरक्तुना इरमदम असिगी थौना फब सानरोई सिंह मना पीदुना पुकनिंग थवतकी थौरम मपुगी वारोलदा अब्दुल रजाक MM नहाई मरेंग ममानब सिंगा संगदमनबदा हेंदोक थोइदोकलबा तुंगी युम्बिरेन ओइरकदोरिबा नहारोल सिंहबु मना पीदुना मखोइगी तुंगी पुंसिदा हेन मसक थोकपा अमा ओइबा ngamnanaba पुकनिंग थौगतपनि हाइकी makok tana amadi mamanaba mamannabi singa changdamnaruba ahin athoida makok thongna lakaba khulmasi ke hokiba chhatra chhatri singa madi sports person singa do madubu aikoina mana pidana miyam mamanga makoi bo koina honor tawjaba ki thoram maduni hairiba thoram masida khulmasi de hokiba sports person kaya da su koina mana asi piki mana asi koina certificate material की बॉक्स अमदी केस जाउना हारिबा मना से कोइना मकोइदा एनकरेजमेंट की दमकता अमदी मकोइने हेन मकोइदा थौना हाप न नबगी मचाक अमोइना एकोइना अचंब खुदोल से तौजबनी इंडिया निंगतंब फंगबा सही हुम्बद्रा मंगा सुबगी पालन थोरम आजादी का अमृत महोत्सव की सरुक अमा ओइना इंडिया लेंगा की मिनिस्ट्री ऑफ साइंस एंड टेक्नोलॉजी की डिपार्टमेंट ऑफ साइंस एंड टेक्नोलॉजी की नेशनल काउंसिल फॉर साइंस एंड टेक्नोलॉजी कम्युनिकेशन NCSTC डिवीजन न्यू दिल्ली ना स्पॉन्सर तौरगा सेंटर फॉर रूरल एम्पावरमेंट एंड डेवलपमेंट ऑर्गेनाइजेशन Credo Manipur Sinduna Science Education and Scientific Applications Haiba Asida Awareness Program Ama Tha Asigi Kungamada Thawbal District ki Yaripok Bamul Lekai da Leiba Kids Mall School da Pangthokre. Science Education and Scientific Application is a future career for youth and students of scheduled tribe and scheduled caste population of Ukhrul District, Manipur Haiba Asida Pangthokibe Awareness Program Adida DM University Imphal Department of Radio Imaging Technology ki faculty Dr. Thangjam Teskumar Singhana X-rays applications and impact in modern science and medicine. Prabhavati College Mayang Imphal ki Department of Environment Science ki Assistant Professor Dr. M. Ranjita Devina Technology Intervention in Conservation of Bioresources Amasung Assistant Professor Dr. KSS Vijayalakshmi Devina Role of Scientific Technology in Environment and Sustainability Manipur University Kanchipur ki Senior Scale M. Lokendra Singha na AI and Robotic Technology for Future Generation Manipur University की Department of Zoology की Associate Professor Dr. KSS Birla Singhana Why biodiversity conservation in Northeast India is the need of the hour and our prime duty. DM University Imphal की DM Community College Mass Communication की Faculty Dr. KSS Chitravanu Devina Role of Media in Science Communication Haiba Hiram Asida Awareness Program Adugi Resource Person Sing One Wanganki. Moirang College ki Principal Dr. Rahidjuddin Saikna Quiz Master Oiduna Mahiroi Singi Science Quiz Amadi Layik Pagi Sangdam Naba Amasu Pangtoktuna Makok Mathang Taraba Singda Mana Mathum Singsu Yentoki. MSc Biotechnology Raman Nauroibamna
थौरमगा मरी लेनबा साइंस मॉडल कया अमसु माहिरोइसिंगदा डेमोन्स्ट्रेशन तौदुना उतकी खुदोंग सादब खरना मरम ओइरगा ऑल मणिपुर वर्किंग जर्नलिस्ट यूनियन अमजु अमदे एडिटर्स गिल्ड्स मणिपुर EGM गा चटमिनरिबा पाउसे सिंग फोंगबा लेपा अमदे इलेक्ट्रॉनिक मीडिया दा पाउ संदोकपा लेपखिबा अदु ngasiदगी पाउ फोंगबा अमदे संदोकपा हौरगनी हाइना अमजु अमदे EGM ना पुन्ना थादरकपा चिरोन अमना फोंदोरली Seron asina hai pau sandokpa amadi phongba haunanabgi wafam asi ngasi pangthokiba amju amadi EGM gi apunba general body meeting amada warep lokhibani pau phongba amadi sandokpa lepana maram oiduna miyamda khudong sadaba thoan khiba adugidamak nungaitaba phongdok seri hainasu palakle Universal Mothers Organization UMO amadi World Meeting Organization Sinduna Miyamgi Oiba Kananaba Mifam Ama Wangu Ima Tampa Lairembi Laibungda Pangtokre Organization Singasina Kendra gi Oina Miyam Galunana Satarakiba Public Convention gi Saruk Ama Oina Ngasi Sugunu Kendra gi Manung Sanalaiba Wangu da Pangtokiba Public Convention Aduda Universal Mothers Organization UMO gi President M Sorojini Leima World Human Rights Protection Organization gi President N Singsang Lakba World Meeting Organization WMO gi historian Lesang Them Sanayai senior citizen Wangugi Thauburoi S Nodia Chan Wangu Tera Awang Lekai gi Maira Paibi gi Luchingbi Ibecha Laima amadi Sugunu Kendra gi tungan afum singdagi lakpa Ima Maira Paibi Kayasu Saruk Yakiba Thoram aduda UMO gi President M Sorojini na thokliba lana sida aikoi masel amaga punsinadaba kaya asi thadoknaduna amatto oina mai paknanaba honaduna lengak paiba paidaba khudingmak punsinba ngamdrabadi aikoi masel gi oiba lan hana tawkhisi phongdoki M Sorojini na hai lan hek horakparagi khungak pa isa isu kaya sokpa panba yauna Pava Punba Kaya Yauribasing FIR Panchinduna Maranai Tahalibasing UMO Amadi Miyamna Chapchana Tingnagani Hairaduna Toklibalana se Ekuyi Apunbagi Ngamkai Kananaba Amadi Ipurup Izatida Pong Shingarakpa Oibanina Aikoi Kudimak Izatigi Kalaga Aikoi Maselgi Marakta Toning ba Pangtau Tobagi Punamakna Tadok Minasi Hairaduna Hojik Iramdam Asida Karbar Masa Toribasing Kunai Asibu Sembada Yamna Maru Oiva Private School Kayada Selgi Demand Kya Toriba Asidasu Ima Asina Penda Wafum Pongdo Kibagaluna Tawanga Se Asum Chatarak Labadi Lamdam Masida Afaba Pol Lakloi Haina Section Wat Lebak Miamda Ima Asina Aroibata Tamlali Manipur Longmi Lof Imphal Sinduna State Asigi Lengakna Low Singugi Lamda Kaya Yamna Kumang Sausin Hanbangam Labage Haibo Hiramda Nongmagi Oiva Kananabagi Mifam Ama Ngasi Manipur Press Club Ta Pangtokre Thoromadura Tongan District Sindagi Lakpa Longmi Singi Organization Sing Saruk Yabaga Lunana Agriculture Horticulture Irrigation Amari Cooperative Sector Gi Expert Singna Wanganki Thoromadura Agriculture Department Gi Makad Laiba Momagi Project Officer KH Nimaichan Haiki Lomi Kurimana Crop Insurance Scheme Soidana Yaugadabani Masigidamak Lomi Masagi Aadhaar Link Toba Mobile Phone Number Amadi Bank Account Legadabani Haribe Scheme Masigi Makada Lomi Singna Ikang Tokpagi Low Ubayadraba Amadi Isau Tokpadagi Low Lokpayadrabadi Government Matik Saba Compensation Pigani Lomi Amana Sahi Amada Ahumdagi Mari Fawa Compensation Claim Tobiyai Mahana Makatana Haiki Lomi Singna Masagi Low Natragana Lam Lejadrabasuyai Tawatabu Mahak Low Uri Haiba Adu Mafamarigi Pradhan Natragana Mari Lainaba Mioisina Sakang Se Amadi Pigadabani India ki Prime Minister Narendra Modi na Lomi Singda Chahi Amada Lupali Singh Tarupina Nabagi Scheme Lau Toktuna Sat Nakre Scheme Masigi Makada Lomi Amana Lupali Singh Ani Tankak Ahum Tokna Pigani Maramaduna Lomi Singna Hariba Scheme Masi Soidana Yaubi Haiki Maramdiga Mada Ai Yundela Pona Mandakanda Sakada Kapen Tamsana Maduyo Yamaya Lokayo Born at the zero of which my daughter might go with some come to Mount Ray at the Waxalowy. Other than that, Mount Matunda, Mount Matung had the and Mammy Logan Porto, prisoner, very power, senior mission.
X board director or get my Hampamandi Lady. I didn't have the society that gave us a brand behind. I did the appointment Mr. Fartai. I do the board level decisions. I do the appointment department, the action locus. I do the mark to the Amok Manipuri Lady Bar 1986. I got P. I got the ego missionary since I am not a Positive games and organizations, a great zoo, born a decision or the mother minimum price, the Jumaka evolution, the Ganas family, when a certification of Torga must contain certificate of polishing music and Michigan Kali. Mandika, I think Mataka was it the Anomo Polishimo Lavina, so you trauma Survakari city, a Survakari, a Dumbashi city, auction the zoo. Share the Washington Yadre, I don't know what a was it discreet. And I sing any secretary of the secretary of the minute to boom, so Pukita Parity. I don't know. Hojik Loshila Primero pausing among a visually. Manipur के तंपाक द बेस्ट ओवल अला वुलफ अमगा लेंगा का शांति की वारी शानन बगे प्रोसेस द व हौरे हाइना मणिपुर की चीफ मिनिस्टर एन बिरेना पीटीआई दा हौखिबो नमाइजिंग मीटर वीडियो कॉन्फ्रेंसिंग की खुथांग दा फोंगदोखरे साइंस एजुकेशन एंड साइंटिफिक एप्लीकेशन हाइबा असिदा अवेयरनेस प्रोग्राम अमा पांगथोखरे Amari, Pau Fongba Amari, Sandok Lepon Maram Oyuna, Miam the Kodong Sadaba to Unkiba Adugidama, Nuaitaba Fongdok Seri Haina, Amzu Amari is Yam the Fongdorali. Ngasigi the Muktadi Matang Slimami TV Prime Time News in People of Sinjari Yang Tabir Punapa Amari THOKCHOM na Amukana Kurumjari.